मचा खले ꯀꯥꯏꯗꯕꯤꯗꯤ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯃꯄꯨꯟ ꯑꯅꯤꯒ ꯂꯧꯔꯣ ꯃꯄꯨꯟ ꯑꯍꯨꯝꯗꯨꯒ ꯀꯩꯅꯣ ꯄꯤꯔꯣ ꯆꯥꯝ ꯄꯤꯔꯣ Hello ma'am channel asida taram nok seri ma'am ngasi ai matam kharani ai video kitchen gi ai ko cooking video se thangatpa khudong cha dre ai jumda chalu yeba ko jumda chapani na jumda chalabani na amadam chak cha amadam koi tawdana leibadane ai na video se semaga thangatpa se khudong cha cha da bai ta koi baga cha ba chatpa ko hona bada ko nungsu nungai bada harau kumai ma'am se attend tawrabani ne ko adu dana ai video thangatpa se khudong cha dre adu ngasi se ai na video ma sem ga na thorang tawre ko ai jumdagi sinjugi machan khara jauna porak pai tare ko adu su machan di khara wa lai na jumda ai asiga jam sabaduna ne ko maroi sine loi kangna leire me ba ko adu kaisu kai di aina porak machan jing sina idum sinju sem ga intari adu gi ahan boina haurasi ko ai gi cooking gi ma haidi ko ai gi channel sigi ja aina semja khocha bado ngasi amuka mu hanna haurage adu duranga si se aina sinju semage ma aina sinju semasi jengminarasi ai gi sinju sembagi mawang se ai ahan mani mimi sinju semduise adani mayam asige gi video se jingminaraga ai gi channel se like share subscribe taraga support su tobiramo and thank you mayam gi sinju se kamaina sem gai do mayam jingminarasi hamada ko gai thabi se aina bazar dagi lerakpani adi gai thabi si mathakta jaiba cover se hana lokthoktuine baga khoi mitei di loina khangani ado ai gi video se ai ga leminaba chi na ai tare ko ado moi atopa maron lon bazati singna di moi khangde adu duna ina dum khangna bage ina utpane ba ko asigi cover se hana lokthoni ko cover se lokthoga aina sumaina phajana senga chamdo ga thamme khara khara cover na pasu jaure adu singdo aina mukam khuchina lokthoye ba ko aduga du plate siga thamme ai hoji aduga yong komo asiga gi yong komo khoi maton thangba saruk to adu singdu aina khando ga thammane ba ko maton du no mung nowi dana ko adu du na aina maton singsim aina khando ga thamme aduga si soiduine ba ko maton thangba sukta oina ko ikai thabi sidi na soire sida ikai thabi ga soire umorok si su jaure ni ara hoji kobi se soigi ga ko ai hoji kobi se maning je ikai thabi ga tole ara ko su kai dai hoji asi se kobi se mu soina ba ga soina go la ko ai makhara na pamba ga ni na soire se sida lai lai gi sinju ga thara se pata kobi lai re mana tabi kobi umorok su jaure asina ina sai ikai thabi khara seng ki bado adu do sida lai re siga wangai mini se asi se hapa ga sinju se tawrage machan se aina toningo kai kak se aina gingo da tharam bani pharang wadra aina poraktre jawraktre aro sabaduna toningo sinju loi kangna le mesing phangda baduna aduni asi se nai sum sinju se semage ko asida khang chu thangalaga thame ko aduga asige finger sing se ai ngauduine boka khang se thawga ma hape hapaga finger se khajik tawraga tawre ase ai ren sinju da hamnabagi thorang tawrini se kobi sidi nga sai aina chamthoga senga thongrabane ko ado kobi simu soi kobi tang khai sima loi soirage kobi siga ikai thabi siga mimi ga dutane na tongdu ba sinju se aduga hen me chanai ba nungsu khapkani
ꯀꯨꯞꯅ ꯁꯣꯏꯔꯤꯅꯦꯕꯀꯣ ꯌꯥꯝꯅꯗꯤ ꯀꯨꯞꯇ꯭ꯔꯦ ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯁꯤꯡꯖꯨ ꯈꯨꯁꯣꯏꯁꯤꯗꯤ ꯖꯔ ꯖꯔ ꯂꯥꯎ ꯁꯣꯏꯗꯕꯗꯨꯅꯦꯕ ꯁꯟꯒꯤꯗꯅ ꯁꯣꯏꯕ ꯑꯗꯨꯃꯥꯏꯅꯒ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅꯗꯤ ꯁꯣꯏꯔꯣꯏꯀꯣ ꯀꯣꯟꯅ ꯑꯩ ꯁꯨꯝ ꯀꯨꯞꯍꯟꯅꯕꯒꯤ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯅꯦꯕꯀꯣ ꯁꯨꯃꯥꯏꯅꯗꯤ ꯌꯥꯝꯅ ꯄꯧꯕꯗꯨꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯄꯧꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯑꯃꯨꯛ ꯄꯥꯏꯁꯜꯂ ꯈꯨꯠꯁꯤꯅ ꯄꯥꯏꯁꯜꯂꯒ ꯑꯃꯨꯛ ꯀꯨꯞꯅ ꯑꯃꯨꯛ ꯁꯣꯏꯔꯦꯕ ꯅꯨꯡꯁꯨꯛꯅꯤꯁꯤꯅ ꯅꯨꯡꯁꯤꯛꯁꯤꯁꯨ ꯌꯨꯝꯗꯩ ꯄꯨꯔꯛꯄꯅꯦꯕ ꯅꯨꯡꯁꯨꯛꯁꯦ ꯍꯥꯞꯄꯒ ꯑꯃꯨꯛ ꯍꯥꯎꯕ ꯍꯦꯜꯂꯤꯅ ꯁꯤꯡꯖꯨꯗ ꯑꯗꯨꯅ ꯅꯨꯡꯁꯨꯛꯁꯦ ꯈꯔ ꯈꯥꯡꯁꯤꯒ ꯁꯥꯍꯜꯂꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒꯦ ꯅꯨꯡꯁꯨꯛꯁꯦ ꯃꯨꯜꯂꯕꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯩꯗꯣꯛꯑꯒꯦꯕ ꯍꯩꯗꯣꯛꯑꯒ ꯉꯥꯛꯇ ꯏꯪꯍꯟꯈꯤꯒꯦ ngọt thích hơn gì nó chút chữ đi lên đây nó bên này ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯂꯩꯗꯣꯏ ꯅꯠꯇꯦꯀꯣ ꯒ꯭ꯔꯥꯏꯟꯗꯔꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯡꯊꯔꯅꯤ ꯍꯧꯖꯤꯛ ꯁꯤꯡꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯅꯦ ꯃꯣꯔꯣꯛꯁꯤꯗꯤ ꯑꯀꯪꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯎ ꯃꯣꯔꯣꯛ ꯄꯨꯔꯛꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯃꯆꯦꯠ ꯑꯃ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯁꯤꯁꯦ ꯍꯥꯞꯄꯒ ꯑꯩꯅ ꯒ꯭ꯔꯥꯏꯟꯗꯔꯁꯤꯒ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯂꯩꯔ ꯇꯛꯈꯥꯏꯔꯒ ꯁꯦꯝꯗꯣꯔꯕꯅꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯇꯣꯉꯥꯟ ꯌꯥꯎꯗꯕꯤ ꯃꯑꯣꯡꯗ ꯁꯦꯝꯗꯣꯏꯅꯦꯕ ꯅꯤꯔꯥꯃꯤꯁꯀꯤ ꯃꯑꯣꯡꯗ ꯁꯤꯡꯖꯨꯁꯨ ꯁꯣꯏꯅ ꯊꯝꯃꯦꯅꯀꯣ ꯑꯗꯩꯗꯤ ꯁꯤꯗ ꯂꯩꯔꯦ ꯅꯨꯡꯁꯨꯛ ꯑꯁꯨꯕꯁꯦ ꯅꯨꯡꯁꯨꯛꯁꯦ ꯐꯖꯅ ꯇꯛꯈꯥꯏꯔꯦ ꯃꯣꯔꯣꯛꯇꯨꯒ ꯁꯤꯡꯁꯤꯒ ꯍꯥꯞꯄꯒ ꯇꯛꯈꯥꯏꯔꯦꯕ ꯃꯣꯔꯣꯛ ꯑꯀꯪꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤꯁꯦ ꯐꯤꯡꯒꯔꯁꯨ ꯈꯔ ꯔꯦꯗꯤ ꯑꯣꯏꯔꯒ ꯊꯝꯃꯦ ꯐꯤꯡꯒꯔ ꯈꯔ ꯂꯩꯔꯁꯤ ꯃꯤꯃꯤꯁꯦ ꯊꯨꯒꯥꯏꯔꯅꯤ ꯋꯥꯏ ꯃꯤꯃꯤꯁꯦ ꯊꯨꯒꯥꯏꯔꯒ ꯑꯩ ꯍꯥꯞꯄꯒꯦ ꯑꯩꯒꯤ ꯃꯆꯜꯁꯤꯡꯁꯦ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯃꯤꯃꯤꯒꯁꯦ ꯑꯗꯨꯝ ꯉꯥ ꯌꯥꯎꯔꯝꯃꯅꯤ ꯁꯤ ꯃꯁꯂꯥꯁꯤꯗꯤ ꯍꯥꯞꯄꯔꯣꯏꯒꯦ ꯁꯤꯡꯖꯨ ꯍꯥꯏꯁꯤꯗꯤ ꯈꯨꯠꯅ ꯇꯣꯠꯇ꯭ꯔꯗꯤ ꯍꯥꯎꯄꯣꯟꯇꯦꯗ ꯑꯗꯨꯗꯨꯅ ꯈꯨꯠꯁꯤꯅ ꯐꯖꯅ ꯐꯤꯡꯒꯔꯒꯁꯦ ꯊꯨꯒꯥꯏꯔꯦ ꯑꯩꯅ ꯑꯗꯨꯗꯒꯤꯗꯤ ꯃꯤꯃꯤꯗꯨꯗꯤ ꯉꯁꯥꯏ ꯄꯦꯀꯦꯠꯇꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦꯅꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯐꯖꯅ ꯈꯨꯠꯁꯤꯅ ꯃꯤꯛꯁ ꯇꯧꯔꯒ ꯐꯖꯅ ꯇꯣꯠꯁꯟꯗꯣꯔꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯅꯨꯡꯁꯨꯛꯁꯦ ꯑꯩ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯅꯨꯡꯁꯨꯛꯁꯦ ꯑꯩꯁꯦ ꯅꯤꯔꯥꯃꯤꯁ ꯁꯤꯡꯖꯨ ꯑꯣꯏꯅ ꯇꯧꯔꯦꯀꯣ
ꯃꯆꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯞꯄꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯒꯗꯕ ꯆꯥꯡꯗ ꯑꯩꯒꯤ ꯊꯨꯝꯁꯤ ꯑꯃꯨꯛ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯤꯡꯖꯨꯁꯤꯗꯤꯀꯣ ꯉꯥꯔꯤ ꯇꯣꯉꯥ ꯌꯥꯎꯗꯕꯤꯗ ꯑꯣꯏꯅ ꯇꯧꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯤꯡꯖꯨꯁꯦ ꯉꯥꯔꯤ ꯇꯣꯉꯥꯁꯦ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯈꯪꯗꯦ ꯀꯔꯤꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯁꯤ ꯉꯥꯔꯤ ꯇꯣꯉꯥ ꯌꯥꯎꯗꯕꯤꯗꯁꯨ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯎꯠꯅꯤꯡꯗꯅ ꯑꯩꯅ ꯑꯁꯤꯁꯦ ꯉꯥꯔꯤ ꯇꯣꯉꯥ ꯌꯥꯎꯗꯕꯤꯗ ꯁꯦꯝꯕꯅꯤ ꯑꯩꯈꯣꯏ ꯉꯥꯔꯤ ꯇꯣꯉꯥ ꯌꯥꯎꯕꯒꯤꯗꯤ ꯑꯁꯤꯁꯦ ꯉꯥꯔꯤ ꯍꯥꯞꯆꯤꯜꯂꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯋꯤꯀꯣ ꯑꯗꯣ ꯉꯥꯔꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯅ ꯑꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ ꯍꯧꯖꯤꯛ ꯁꯣꯏꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯔꯅꯤ ꯑꯗꯨꯒ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅꯁꯨ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗ ꯃꯌꯥꯝꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯃꯆꯜꯁꯨ ꯁꯤꯡꯖꯨꯅꯤꯅ ꯃꯆꯜ ꯍꯥꯞꯄ ꯌꯥꯏ ꯑꯗ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯃꯆꯜ ꯈꯔ ꯍꯥꯞꯆꯔꯒ ꯑꯩ ꯁꯤꯡꯖꯨꯁꯦ ꯁꯣꯏꯖꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯊꯪꯗ ꯃꯣꯏ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯌꯨꯝꯗꯒꯤ ꯀꯔꯤ ꯀꯔꯤ ꯄꯨꯔꯒ ꯂꯥꯛꯀꯦ ꯍꯥꯏꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯊꯪꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯤꯡꯖꯨꯁꯦ ꯆꯥꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯛꯑꯣ ꯁꯤꯡꯖꯨꯁꯦ ꯔꯦꯗꯤ ꯑꯣꯏꯅ ꯆꯥꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ ꯉꯥꯔꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯆꯥꯕꯗ ꯍꯥꯎꯔꯣꯏꯗꯕ ꯃꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯔꯤ ꯌꯥꯎꯗꯦ ꯍꯥꯎꯔꯣꯏ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯔꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅꯗꯤ ꯍꯥꯎꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ